ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯅꯨꯃꯤꯠ ꯃꯥꯟꯕ ꯊꯥꯖ ꯃꯥꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯑꯍꯜ ꯐꯅ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯂꯥꯏꯗ ꯊꯧꯅꯤꯖꯕꯗꯒꯤ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯤꯔꯣꯜꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯕꯥꯛ ꯑꯃ ꯇꯨꯝꯅ ꯃꯤ ꯆꯥꯊꯣꯛꯂꯒ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ, "ꯍꯦ ꯅꯤꯡꯊꯧ, ꯅꯆꯥ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤ ꯇꯨꯝꯅ ꯆꯥꯊꯣꯛꯂꯒꯅꯤ"꯫ ꯅꯤꯡꯊꯧꯅ "ꯑꯩꯒꯤꯗꯤ ꯏꯆꯥ ꯂꯩꯖꯗꯦ" ꯍꯥꯏꯔꯝꯃꯤ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯆꯥ ꯑꯃ ꯄꯤꯒꯅꯤ꯫ ꯃꯥꯅ ꯍꯌꯦꯡ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯨꯔꯛꯇꯨꯅ ꯄꯤꯔꯒꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯂꯩꯐꯝꯅꯆꯤꯡꯕ ꯇꯥꯛꯂꯝꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯂꯩꯍꯧꯏ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯪꯖꯔꯦ꯫ ꯑꯍꯜ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯃꯥꯟꯕ ꯀꯧꯔꯦ, ꯑꯇꯣꯟꯕꯗꯨꯕꯨꯅ ꯊꯥꯖ ꯃꯥꯟꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯦ꯫ ꯅꯨꯃꯤꯠ ꯃꯥꯟꯕ ꯊꯥꯖ ꯃꯥꯟꯕ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯆꯥꯎꯔꯛꯇꯨꯅ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯅꯤꯡꯊꯧꯗꯣ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯕꯅ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯕ ꯅꯣꯡꯃ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧꯗ "ꯅꯆꯥ ꯄꯤꯔꯣ" ꯍꯥꯏꯔꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯋꯥꯕꯒ ꯂꯣꯏꯅꯅ "ꯍꯌꯦꯡꯃꯛ ꯊꯥꯔꯛꯂꯒꯦ" ꯍꯥꯏꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯃꯅꯥꯎꯅꯨꯄꯥ ꯊꯥꯖ ꯃꯥꯟꯕꯒꯤ ꯃꯃꯪꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯇꯨꯅ "ꯅꯪ ꯍꯌꯦꯡ ꯆꯠꯂꯨ, ꯑꯗꯨꯒ ꯑꯁꯨꯝ ꯇꯧ" ꯍꯥꯏꯗꯨꯅ ꯇꯥꯛꯂꯔꯦ꯫ ꯑꯌꯨꯛꯇ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯕꯨ ꯊꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯅ ꯈꯜꯂꯤꯉꯩ ꯊꯥꯖ ꯃꯥꯟꯕꯅ ꯃꯥ ꯆꯠꯆꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜꯁꯪꯗꯒꯤ ꯃꯪꯗ ꯇꯥꯛꯂꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯌꯥꯡ ꯀꯪꯂꯕ ꯁꯒꯣꯜ ꯑꯃ ꯆꯤꯡꯊꯣꯔꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨ ꯊꯣꯏꯗꯤꯡ ꯈꯨꯕꯥꯝ ꯑꯃ ꯍꯨꯞ ꯃꯇꯣꯟ 8ꯀ ꯄꯤꯖꯕꯗꯒꯤ ꯅꯣꯏꯊꯣꯔꯛꯂꯦ꯫ ꯐꯖꯕ ꯁꯒꯣꯜ ꯑꯃ ꯑꯣꯏꯔꯦ꯫ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯗꯨꯅ ꯂꯥꯏꯅ ꯄꯤꯕ ꯊꯥꯡ ꯑꯃꯒ ꯊꯥꯖ ꯃꯥꯟꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝ ꯃꯅꯤꯡ ꯄꯥꯡꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯐꯤꯉꯧ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯐꯩꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯨꯔꯦ꯫ ꯊꯥꯖ ꯃꯥꯟꯕꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯐꯤ ꯃꯈꯥ ꯑꯗꯨꯗꯒꯤ ꯂꯝꯈꯜ ꯂꯥꯏꯔꯦꯝꯕꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯊꯥꯖ ꯃꯥꯟꯕꯅ ꯆꯠꯀꯗꯕ ꯂꯝꯕꯤ, ꯃꯥꯅ ꯇꯧꯔꯨꯒꯗꯕ ꯊꯕꯛꯁꯤꯡ ꯂꯣꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯊꯥꯖ ꯃꯥꯟꯕꯅ ꯈꯨꯔꯨꯝꯂꯒ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯥꯅ ꯊꯧꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯛꯄꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯂꯝꯕꯤ ꯂꯝꯈꯥꯏ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯈ꯭ꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯩ ꯉꯔꯪ ꯉꯔꯪ ꯍꯧꯒꯠꯇꯨꯅ ꯈꯥꯡ ꯑꯆꯧꯕ ꯑꯃ ꯊꯥꯎ ꯊꯟꯅ ꯍꯩꯖꯤꯜꯂꯒ ꯊꯥꯎ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯥꯖ ꯃꯥꯟꯕꯅ ꯊꯦꯡꯅꯔꯨꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ "ꯅꯪꯗꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯛꯏꯕꯗꯤ"? ꯊꯥꯖ ꯃꯥꯟꯕꯅ "ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯕꯗꯨꯗ ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯄꯗ ꯋꯥꯗꯨꯅ ꯈꯔ ꯄꯣꯊꯥꯖꯔꯛꯂꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ "ꯐꯩ ꯁꯦ, ꯑꯥꯗ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯏꯆꯦꯜ ꯍꯪꯒꯠꯅ ꯁꯣꯛꯂꯛꯎ" ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯃ ꯄꯤꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯥꯈ꯭ꯔꯦ꯫ ꯊꯥꯖ ꯃꯥꯟꯕꯅ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯗꯨ ꯍꯟꯊꯅ ꯁꯣꯛꯄ ꯎꯕꯗ "ꯀꯔꯤꯅꯣ ꯂꯥꯜꯂꯦ, ꯏꯆꯦꯜ ꯍꯪꯒꯠꯅ ꯁꯣꯛꯎ ꯍꯥꯏꯔꯒ" ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯊꯥꯖ ꯃꯥꯟꯕꯅ "ꯈꯪꯖꯗꯗꯨꯅ ꯇꯧꯕꯅꯤ, ꯋꯥꯔꯧꯕꯤꯒꯅꯨ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯥ ꯈꯔ ꯁꯣꯟꯊꯔꯛꯂꯦ꯫ ꯑꯃꯨꯛꯀꯁꯨ ꯂꯥꯇꯣꯟ ꯑꯃ "ꯍꯪꯒꯠꯅ ꯍꯦꯛꯎ" ꯍꯥꯏꯕꯗ ꯍꯟꯊꯅ ꯍꯦꯛ ꯃꯍꯦꯛ ꯄꯣꯏꯔꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯥ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯊꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯃꯨꯛꯀꯁꯨ ꯃꯩ 8ꯂꯛ ꯍꯟꯅ ꯌꯦꯠꯑꯣꯏꯅꯅ ꯀꯣꯏꯌꯨ ꯍꯥꯏꯕꯗ ꯊꯥꯖ ꯃꯥꯟꯕꯅ ꯑꯣꯏꯌꯣꯏꯅꯅ 8ꯂꯛ ꯀꯣꯏꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯍꯩꯗꯗꯨꯅ ꯇꯨꯈ꯭ꯔꯦ꯫ ꯊꯥꯖ ꯃꯥꯟꯕꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯥꯡꯒꯤ ꯊꯥꯎ ꯑꯁꯥꯕ ꯑꯗꯨꯗ ꯖꯣꯝ ꯂꯥꯎꯅ ꯂꯪꯊꯔꯝꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯂꯝꯈꯜ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯛ ꯑꯣꯛꯅꯔꯦ꯫ ꯍꯤꯡꯆꯥꯕꯤꯁꯨ ꯍꯥꯠꯂꯝꯂꯦ ꯇꯥꯕꯗ꯫ ꯑꯗꯨꯗꯤ "ꯅꯔꯥꯜ ꯈꯔ ꯂꯩꯔꯦ, ꯑꯗꯨ ꯀꯣꯛꯅꯅꯕ ꯃꯇꯝ ꯈꯔꯗꯪ
गधा मउन उपतुना याव सेलु ताकपीरे। लमखन लाइरेंबीगी याथंग मतुंगिना थाजमानबा गधा मउल उपतुना खुंगंग लाना लागली। माना असुम लापदा याव यामना लोइबा इमुंग अमा थेंगनरदुना याव खरा सेंदुना लेजगे हाइदुना याव सेंबा ओइना इमुंग अदुदा लेइरे। तंजा असिदा लैबाक अदुगी निंगथौ अमगी मचानुपी अतोनबी मसक ख्वाइदगी थीबी मपाना ख्वाइदगी ताथीना तौबी अदुगिदमक्ता मसक ख्वाइदगी थीबा बोर अमा मिनाई थादुना थीहलरी। मिनाई सिंग अदुना गधा मउल उपपा याव सेंबा अदु थेंगनदुना ख्वाइदगी थीबा मीनी हाइदुना फादुना निंगथौगी मनाक्ता पुख्रे। निंगथौगी मचानुपी अतोनबी सक्थीबी ख्वाइदगी ताथीना तौबी अदुबु गधा मउल उपपा सक्थीबा नुपा अदुदा लुहोंगबीरे। असुमना मखोय अनि यामना वाना खांगपोक संग अमदा लेमिनरे। नोंगमा निंगथौ मचानुपी मयाम कौरगा मखोय मखोयगी नुपासिंगबु अहिंग नोंगांद्रिङैदा सासिंगी मना कक्तुना पुरकदबनी मसिंग ख्वाइदगी हेना यामना पुरकपा ngamba mamak aduna laibak tangkhai amagi mapu oihengani ningthaubu khwaidagi hena nungsibani haina laugani haina takpire masi atai di harau harau hanki sakthibi atombi adudi awaba wakhalga loinana mayumda halaki magi nupa gadha mawul uppaduda warol pumnamak tamle gadha mawul uppana kari amata waruganu nungaina pothau ai pumnamak phanaba singani haiduna magi nupidubu themjille gadha mawul uppana magi sagolne thangne ani adu thabak pangthok lunaba thakre mikup amagi manungda prithivida leiba sa pumnamaki mana ani ani kaktuna puraklaga ningthaugi mafamda yauhankhre ningthaudo penbagi ngamkhai leikhidre atai mamak singdudi sa amatagi mana kakpa phangdre haiduna paw hangatlare ningthauna gadha mawul uppa mamhakta magi leibak tangkhai ama piduna ani suba ningthaugum nungaina palhanki mamhak adu magi gadha onbagi matam su loiraduna maral pumnamak kokli asumna thajamanba nungaiduna leiringai matam asida lamkhan lairembina khanboire angang asi aigi tawbimal kawrese aibu nongmata phawba ningsingkhidre aduna mabu khara laknaba tai nongma thajamanbana sagol thauduna umang amagi mayada asum chatlingai lambida phingau sangrong sangna tharamba thengnari mana kumthaduna khurumbada lamkhan lairembido saktam oina chongthorakli makhoi ani namnasi haiduna namnare mamai thangda lamkhan nangamduna thajamanbabu makrang segairaga phauduna thamle lambi asimaktada thajamanbagi mayamba numit manba manaugi khongullirakpada tauramliba mataw adu ure mamai thangda manauni haiba khangladuna siraba manaugi damakta tengthana oiduna leirami tanja asida lamkhan lairembi thorakle lamkhan na hairai he numit manba nanause tawbimal khangde aduna khara warakpani asi hairaga thajamanbabu hanagi matawgum amut hingatlale lamkhan lairembibu khurumjaraga machil manau anido thajamanbagi maku ningthaugi manakta lakle aduga wari wakhong pumnamak maku ningthauda hangatjare ningthau adu haraubagi ngamkhai leikhidre awong awun ningthina puraduna ras kainyaga loinana thajamanba numit manba machil manau maraibakta halakle ahal loiraba macha kainabagi maisa langluraba ningthaudo mamai thangda macha aniga loinana nungaina pankhirami tawbimal khangdaba haibasi khwaidagi phattaba lamchatni thajamanba tawbimal khangludabadagi lamkhangi mafamdagi awaba nangluki